Hello, good morning everyone. Mayroon po yung sila ngayon from Zari. Mayroon po kasi ay matagi po mga makaitare. Ay ko ise jumdagi choke nung sukan na tari kapada nung kan tari uber mayroon yung dati kanila. Ato kaya hindi mayroon ako ise airport sa dini. Ako ise iba ito US na ila iya ko. Ato dito ako ise lobo sa dini. Tapos na ay masaga ako. Ato mayroon kasi nung na tari iba isa lobo sa linya ko airport na ko ano mga sakali ko sa ni ano may ang dito yung nasi kamay to we hay do nasi vlog sa kamay no order na hay do may ang dito siya to gana ki oh masana hay hay order hay good morning everyone inside channel. nandito yung magnet inside channel dito do hay hi good morning everyone No, I'm making it inside channel. Okay. तो फिर मैं आऊँ दिन में नसी को तो देखा लगे मैं आऊँ दिन शेयर कर लगे कि तो बस लोगों को नसी की I just said नोंसे कन चूल इस कथा Siapa pasti lupa dia hodok perempuan na tumingin kan. this is my second. Oh, the beard. Ngatan na na ni Edward Jones niya. Thế này lạnh thôi ano lagi yung lagi nhà tôi chơi lagi kalau kemarin masih di dalam itu My nose sky. ako siya hindi siya pocong dore hindi ako kung dayo bre ako siya hindi kanani Everyone, I don't know. Look, over there, monkey. Monkey family. Itu ada family. Monkey apa sih yang lain tu? Tu, udah. Baby monkey ni lah. Baby monkey semua. Ini sana. It's good chunky. It's good chunky. Monkey good chunky. Tu, baby monkey. Baby monkey. Sini. Yeah. And how?
Many, many monkeys. ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯉꯥꯏꯔꯤ ꯊꯣꯔꯛꯄꯒꯤ ꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯇꯧꯔꯤ ꯖꯣꯡꯅ ꯂꯣꯏꯔꯦ ꯁꯤꯒ ꯎꯠꯂꯒ ꯌꯦꯡꯉꯨ ꯃꯌꯥꯝ ꯖꯣꯡ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯖꯣꯡꯅ ꯂꯣꯏꯔꯦ ꯎꯕ꯭ꯔꯥ ꯖꯣꯡꯁꯦ ꯁꯦ ꯐꯝꯃꯤꯁꯦ ꯌꯦꯡꯉꯨ ꯑꯥ ꯃꯇꯣꯟꯗ ꯁꯤꯗꯒ ꯐꯝꯃꯤꯗꯨ Look at this. Monkey is usually at ꯌꯨꯝꯗ ꯆꯪꯉꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯀꯔꯤ ꯍꯥꯏ ꯏꯕꯥꯏ ꯇꯦꯕꯜꯁꯨ ꯆꯠꯂꯨꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯆꯥꯅꯕꯒꯤ ꯇꯧꯒꯦ ꯇꯧꯏ ꯀꯩꯀꯩ ꯆꯥꯅꯕ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯇꯧꯒꯦ ꯀꯗꯥ ꯆꯪꯉꯦ ꯁꯤꯗ ꯆꯪꯒꯦ ꯃꯈꯨꯠ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯕ ꯅꯣꯡꯁꯤ ꯀꯟꯅ ꯁꯤꯗꯤ ꯅꯣꯡꯁꯤ ꯈꯨꯠꯁꯤꯠ ꯑꯃ ꯂꯦꯟꯒ ꯂꯣꯏꯅꯅ ꯇꯥꯔꯤ ꯍꯧꯖꯤꯛ ꯅꯣꯡꯁꯤ ꯀꯟꯅ ꯁꯤꯗꯤ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯕꯩ ꯆꯪꯉꯦ ꯍꯧꯖꯤꯛꯅꯦ ꯉꯥ ꯉꯧꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥ ꯑꯃ ꯊꯣꯡꯉꯒꯦ ꯏꯔꯣꯝꯕ ꯑꯃ ꯇꯧꯒꯦ ꯑꯗꯒꯤꯗꯤ ꯉꯥ ꯃꯔꯨꯝ ꯂꯩꯌꯦꯕꯅꯤꯀꯣ ꯑꯗꯨ ꯑꯃ ꯉꯧꯒꯦ ꯇꯧꯔꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯥ ꯉꯧꯕ ꯍꯧꯒꯠꯂꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯕꯦꯟꯗꯤꯁ ꯑꯃ ꯏꯔꯣꯟꯒꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯗꯣ ꯉꯥꯁꯦ ꯉꯧꯕꯗꯤ ꯍꯧꯒꯠꯂꯦ ꯑꯗꯒꯤꯗꯤ ꯕꯦꯟꯗꯤ ꯑꯃ ꯏꯔꯣꯟꯒꯦ ꯉꯥ ꯃꯔꯨꯝꯗꯣ ꯐ꯭रिꯖꯇ ꯂꯧꯊꯣꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯀꯥ ꯇꯤꯜꯍꯧ ꯀꯩꯀꯥ ꯇꯧꯔꯒ ꯉꯧꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁꯤꯒ ꯉꯥ ꯃꯔꯨꯝꯒ ꯀꯩꯅꯣꯒ ꯑꯃ ꯉꯧꯔꯦ ꯇꯤꯜꯍꯧꯒ ꯑꯃ ꯉꯧꯔꯦ ꯑꯗꯒꯤꯗꯤ ꯁꯤꯒꯅ ꯕꯦꯟꯗꯤ ꯑꯃ ꯏꯔꯣꯜꯂꯦ ꯑꯂꯨꯒ ꯑꯗꯒꯤꯗꯤ ꯁꯤꯒꯅ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯈꯥꯡꯁꯦ ꯃꯁꯛ ꯊꯤ ꯍꯥꯏꯅ ꯍꯧꯅꯕꯤꯒꯅꯨꯀꯣ ꯁꯤ ꯉꯥ ꯊꯣꯡꯕꯅꯤ ꯑꯗꯒꯤ ꯁꯤꯒꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯉꯁꯥꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯃꯨꯔꯦ ꯍꯧꯒꯠꯂꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯃꯥꯔꯀꯦꯠꯇ ꯕꯖꯥꯔꯗ ꯆꯠꯂꯨꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯒꯤ ꯕꯖꯥꯔ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ ꯄꯣꯠ ꯆꯩ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯥꯏꯗꯤ ꯇꯨꯝꯊꯣꯛꯎꯗꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯑꯝꯇ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯅꯤ ꯍꯧꯖꯤꯛ ꯈꯣꯡꯅ ꯇꯞꯄꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯅꯤ ꯂꯧꯒꯦ ꯍꯥꯏꯅ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩꯅꯦ ꯑꯗꯣ ꯃꯌꯥꯝꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯈꯥ ꯇꯥꯅꯀꯣ ꯑꯩꯈꯣꯏꯁꯦ ꯖꯨꯗꯤꯑꯣꯗ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯖꯨꯗꯤꯑꯣꯗ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯕꯤꯒꯦ ꯍꯥꯏꯅ ꯁꯤ ꯃꯅꯨꯡꯁꯦ ꯑꯃ ꯃꯆꯥ ꯆꯪꯈꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯪꯉꯤ ꯃꯅꯥꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯔꯤ ꯃꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯈꯔ ꯂꯥꯛꯑꯦꯅ ꯃꯨꯅꯨ ꯌꯦꯡꯉꯨꯅꯦ ꯃꯃꯥꯗ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯇꯥꯎꯟꯗꯒꯤ ꯑꯦꯛꯗꯝ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯕꯤꯔꯦ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯒꯤ ꯁꯤꯒ ꯂꯩꯔꯦ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯌꯥꯝꯅꯕꯨꯗꯤ ꯎꯠꯄꯒ ꯇꯧꯔꯨꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯍꯜꯂꯛꯀꯦ ꯃꯌꯥꯝ ꯖꯨꯗꯤꯑꯣꯗ ꯆꯪꯉ ꯖꯨꯗꯤꯑꯣꯗꯗꯤ ꯂꯧꯔꯛꯇ꯭ꯔꯦꯕ ꯄꯦꯟꯇꯥꯂꯨꯟꯁꯇꯒꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯁꯤꯒꯤ ꯁꯥꯔꯠꯁꯦ ꯑꯃ ꯂꯧꯕꯤꯔꯛꯑꯦ ꯑꯁꯤꯒꯤ ꯁꯥꯔꯠꯁꯦ ꯑꯃ ꯂꯧꯕꯤꯔꯦ ꯐꯨꯔꯤꯠꯇ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯃ ꯂꯧꯕꯤꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯅꯕ ꯍꯥꯏꯅꯅꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯁꯥꯔꯠ ꯁꯦꯠꯁꯨ ꯂꯧꯕꯤꯔꯦ ꯁꯝꯃꯔꯗ ꯂꯤꯠꯄ ꯅꯨꯡꯉꯥꯏꯑꯕ ꯁꯨꯝꯕ ꯐꯤꯁꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯗꯒꯤꯗꯤ
lobire. Dei. Sigi t-shirt semanga lobire. Sigi t-shirt semanga lobire yan ure na ko si t-shirt semaga. Sigi hapin semaga. Degi asigi t-shirt se. Adagi di asigi hapin semanga lobire. Ay to bane mo. Lega. Asigi hamsa check. Now sumay lobire magi se wadigi di mo school ki na to chappa se. Hindi di chan pagi school ho dui ni buko di school ho dui se mai se keno nate ahan bada dress nate out dress ni buko adulaga kharani lerega dui ni moi dress se toiba doni me am asigi boxes mai dum besal lage kena di wasu ware taun chalu bi di se chang thong dui ni buko chang thong ani na sigi din che me gi ya to base dum sumai no ore ayuk te airport chalu re hale chai sing to re adani di damo tum ho laga bazar chalu re market ho chalu re di bazar ki pasai su khara le di po nya na pi ka so tu se lagte ni am da adani ma gi phiro le bi dak se ko isa no ba gi se da ulage ne bu phare me am video se bata sum le se lage me am shi na channel se like subscribe share to view me am channel ba yo ni wala nge no free ke se lo phone na do chung da ni me am da tham ge ko bye bye